masida aina hana khalamiduga masida sumana waramibu warane hena muka hadi mai do pa ne hebgi harau jaba aduga hena future dasu ngasi aiga yambaga thengnajarga ngasai akoi thabagi demo tawraga adagi thabagi niyom adagi in detail oiba khara aina khangjaba khara yambada share tawbase masi yambana kari kari pendaba aduga kari doubt leirigi habdo mayamda khitang thambi hojiti doubt laitre aina thabok to tawrgena hojik kolom sembaga hayeng tharam dagi matamda khitang samam naba confuse laiba matang sung boding suggestion lawgena aina dum khanjare yam nuaire hujikse yambana hujik hana leirammiba wakhalduga haitare ko thabada so chingnana leirambaduga thabakak natana bijabagi stage na chingba aina haijagiba mayamje sum yambada share tawjabase sida yambana kari haidi yambagi wakhalda masida aina hana khalamiduga masida sumana waramibu warane hena muka haidi mai do pa ne hebgi harau jaba aduga hena future dasu mapum phana kan taw na bro dum tana tawge bi wakhan si dum ai adu yamna ngasi tanage khaliba wakhal simak ai iramdam sida lebidi ba youth satrana harul farmer khudingmak aina khangjaba khudingmak ngasi yamda share tawriba sumaina aina mafam khudingmakta sotharaga leireba farmer sing aduga knowledge watlaga hairiba ne persigi matangda koigi samamnaba khudingmak koknabagi damukta ai milan sapam jana sem saduna lei akoi Loumee ichilina khudingmak sakhuttaba yaroi haibasina ai pandam oiraga ai chungjanjarakpani aduna mayam khudingmak akoigi ne pergi matangda in detail khangningbasing ai milan sapam jada contact tawbiyo haiba wai share yam video matang sida loisanjai. Yes, I also support you. Yes. Thank you.